ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯂꯤꯆꯤꯡ ꯑꯃꯈꯛꯇꯅ ꯆꯤꯡꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯏꯃꯥ ꯃꯥꯄꯟꯅ ꯁꯤꯡꯖꯃꯩ ꯃꯈꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯏꯃꯥ ꯃꯥꯄꯟ ꯑꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯃꯤꯟꯅꯁꯤ꯫ ꯑꯩꯁꯦ ꯈꯨꯔꯥꯏ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯁꯥꯁꯤꯔꯥꯅꯤ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯜꯂꯛꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯨꯞ ꯑꯩꯅ ꯇꯣꯉꯥꯟꯕ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯥꯒꯤꯁꯨ ꯌꯥꯝ ꯂꯩꯀꯣ꯫ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯁꯦ ꯋꯥꯈꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯁꯤꯗꯩꯗ ꯈꯤꯇꯪ ꯂꯦꯞꯅꯅꯕ ꯐꯈꯤꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯤꯌꯨ ꯍꯥꯏꯗꯅꯀꯣ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯅꯦꯕ꯫ ꯍꯧꯖꯤꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯐꯝꯅꯤ ꯍꯥꯏꯕꯗꯤ ꯇꯥꯔꯦꯗꯅ ꯇꯥꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯁꯤꯒꯤ ꯑꯁꯦꯡꯕꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯁꯦꯡꯕꯗ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯗꯩ ꯃꯈꯥ ꯇꯥꯅꯁꯨ ꯆꯠꯊꯈꯤꯅꯦꯕ꯫ ꯑꯗꯨ ꯇꯧꯕꯗꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯁꯤ ꯐꯝꯃꯤꯁꯦ 4ꯅꯤ ꯁꯨꯖꯜꯂꯛꯑꯦꯕ꯫ 4ꯅꯤ ꯁꯨꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯀꯅꯥꯃꯇꯅ ꯑꯩꯈꯣꯏ ꯅꯥꯛꯁꯤꯗ ꯂꯥꯛꯑꯒꯁꯨ ꯍꯪꯉꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯍꯪꯗꯕꯈꯩꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯆꯪꯅꯤꯡꯉꯤꯕ ꯄꯥꯟꯗꯝꯁꯤꯃ ꯂꯣꯏꯅꯅ ꯆꯪꯉꯛꯑꯕꯅꯤꯅ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯥꯏꯠ ꯑꯃꯒꯤꯗꯤ ꯑꯗꯨꯝ ꯆꯠꯂ ꯄꯨꯡꯍꯪꯗ ꯍꯪꯉꯦꯕ ꯑꯩꯈꯣꯏ ꯇꯥꯏ꯫ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯗꯁꯨ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯟꯅ ꯍꯥꯏꯕꯤꯔꯤ ꯍꯣꯏ ꯂꯩꯉꯥꯛꯇꯕꯨꯗꯤ ꯏꯃꯥ ꯍꯣꯏꯅ ꯂꯥꯎꯕꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯑꯃꯅꯁꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯃꯨ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯥꯎꯔ ꯂꯥꯛꯏꯀꯣ꯫ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤꯕꯨꯗꯤ ꯐꯝꯗꯣꯔꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯂꯥꯎꯕꯤꯔꯤꯕ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯨ ꯍꯥꯏꯁꯦ ꯄꯨꯟꯁꯤꯟꯕꯁꯦ ꯏꯃꯥ ꯇꯁꯦꯡꯅ ꯋꯥꯔꯝꯒꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯟꯁꯤꯟꯗ꯭ꯔꯤꯅꯤ꯫ ꯃꯃꯥꯡꯗ ꯖꯨꯟ 25 ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯈꯤꯀꯣ ꯑꯩꯈꯣꯏ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UC ꯑꯃꯅ ꯄꯨꯟꯈꯤꯀꯣ ꯑꯄꯨꯟꯕ ꯃꯣꯏꯅ ꯋꯥꯛ ꯇꯧꯃꯤꯟꯅꯈꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯈꯤ꯫ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯄꯨꯟꯕꯒꯤ ꯃꯃꯤꯁꯦ ꯈꯔ ꯋꯥꯅ ꯎꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯨꯜꯂꯒꯗꯤ ꯏꯃꯥ ꯃꯄꯨꯡ ꯐꯥꯒꯗꯣꯏ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ CSOꯁꯤꯡꯅ ꯄꯨꯟꯕ ꯄꯥꯝꯃꯤꯁꯦ? ꯄꯨꯟꯕ ꯄꯥꯝꯃꯤꯁꯦ ꯃꯣꯏꯅꯅꯦ ꯇꯧꯔꯨꯕ ꯊꯕꯛ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯝ ꯑꯗꯨꯝ ꯇꯧꯖꯁꯅꯣꯕ꯫ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯀꯥꯏꯒꯗꯕꯒꯤ ꯐꯤꯕꯝꯁꯦ ꯁꯤꯗꯗꯤ ꯃꯣꯏ ꯑꯃꯇꯪ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯑꯣꯏꯅ ꯂꯝꯕꯤꯁꯨ ꯆꯠꯍꯟꯅꯤꯡꯉꯦꯕ꯫ ꯑꯗꯨ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯃꯥꯡ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯃꯇꯨꯡ ꯇꯪꯕ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯦꯕ꯫ ꯏꯃꯥ ꯄꯨꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯔꯤ ꯊꯦꯡꯅꯈꯤꯗꯨꯁꯨ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯈꯨꯗꯣꯡ ꯆꯥꯗꯕꯩ ꯋꯥꯗꯤ ꯑꯃꯅ ꯍꯥꯏꯔꯦ ꯏꯜꯂꯦ ꯀꯣ ꯂꯝꯕꯤꯗ ꯐꯝꯃꯦ ꯃꯩ ꯀꯠꯂꯦ ꯍꯥ ꯑꯗꯨꯗꯒꯤ ꯗꯔꯅꯥ ꯐꯝꯃꯦ ꯍꯥ ꯑꯩꯈꯣꯏ ꯌꯥꯝ ꯇꯧꯕ ꯌꯥꯕ ꯇꯧꯔꯦꯕ꯫ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯃꯨ ꯁꯦꯝꯃꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯔꯥꯎꯟ ꯆꯠꯂꯣꯅ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯑꯁ ꯀꯩꯅꯣꯗꯒꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯀꯩꯅꯣ ꯃꯅꯨꯡꯗꯒꯤ ꯀꯥꯡꯖꯩꯕꯨꯡ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤꯗꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯍꯩꯇꯦ ꯑꯗꯨꯐꯥꯎꯗꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯋꯥꯟꯊꯕꯐꯥꯎ ꯃꯤ ꯌꯥꯎꯅꯔꯤꯅꯤ꯫ ꯑꯗꯨꯐꯥꯎꯗ ꯀꯅꯥꯝꯇꯅ ꯀꯔꯤ ꯇꯥꯗꯦ ꯒꯣꯔꯃꯦꯟꯅ ꯇꯥꯗꯦꯀꯣ ꯍꯥ ꯇꯥꯗꯕ ꯁꯨꯝ ꯍꯦꯟꯃꯜꯂꯛꯑꯕꯅꯤ나 ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯜꯂꯒ ꯅꯣꯏ ꯄꯨꯂꯞ ꯆꯠꯂꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ꯫ ꯏꯃꯥ ꯂꯩꯉꯥꯛꯀꯤ ꯔꯣꯜꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯏꯃꯥ ꯍꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯂꯩꯉꯥꯛꯅ ꯇꯥꯔꯔꯣꯏꯅ ꯈꯟꯈꯤ ꯇꯥꯔꯦ ꯇꯥꯔꯛꯇꯕꯁꯨ ꯌꯥꯏꯑꯕꯀꯣ꯫ ꯏꯃꯥꯅ ꯂꯩꯉꯥꯛꯇ ꯇꯥꯅꯤ ꯈꯟꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯒꯗꯤ ꯀꯔꯤꯒꯤꯗꯤ ꯂꯩ? ꯂꯩꯉꯥꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ CM ꯑꯣꯏꯕꯤꯔꯤꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗꯒꯗꯤ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯑꯣꯏꯔꯅꯤꯀꯣ ꯀꯔꯤꯒꯤꯗꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯏꯃꯥ? ꯊꯝꯅꯤꯡꯕ ꯍꯥꯏꯕꯁꯦ ꯀꯨꯏꯔꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯨꯝꯅ ꯍꯧꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯁꯅꯥ ꯈꯣꯡꯅꯥꯡꯁꯦ ꯃꯔꯣꯟ ꯊꯣꯛꯇꯦꯕ ꯂꯦꯡꯉꯤꯀꯣ ꯃꯔꯣꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦꯀꯣ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯔꯣꯟ ꯊꯣꯛꯄ ꯈꯤꯇꯪꯗꯤ ꯍꯧꯔꯛꯏꯀꯣ ꯃꯇꯨꯡꯒꯤ ꯃꯃꯥꯡꯒꯤ ꯑꯝꯇ ꯋꯥ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯇꯨꯡꯒꯤ ꯃꯃꯥꯡꯒꯤ ꯋꯥ ꯅꯠꯇꯕꯗ ꯃꯔꯣꯟ ꯊꯣꯛꯄ ꯍꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯥꯡ 19ꯁꯦ ꯌꯦꯡꯈꯤꯅꯦꯕ꯫ ꯇꯥꯡ 19 ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯦ ꯃꯤꯐꯝꯁꯦ ꯇꯥꯡ 19ꯁꯦ ꯌꯦꯡꯉꯕꯗ ꯑꯩꯈꯣꯏ ꯑꯄꯥꯝꯕꯁꯦ ꯌꯧꯔꯛꯑꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯕꯨ ꯍꯦꯛ ꯐꯪꯉꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯂꯩꯒꯅꯦꯕ꯫ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯩꯅꯕꯗ ꯍꯦꯛ ꯂꯥꯛꯑꯕ ꯍꯥ
โดยได้ดูดีให้กันนะแต่ ima tam kon mapan gi assembly mi pham sida ima singna ima mapan na budi thawai meri gi ima mapan na budi mayam gi khoi gi mahu simbi daga mafam sida chara helaga mayam gi sidang phangaga ti ko haidana tawbiri ne ba laingak na assembly mi pham sida karamba resolution no tahanba pambiri se ima du su mai khatang sengan biyo adu gi khoi na huji manipur sida gi tak mon ma chet khailan long dei hona ri je chima tang kan bi wa lo da na da bra chima tang kan bi wa lo da ya adagi hoji gi ba chingong chingya adagi la aga cha da ga lai ri ba sing je magi jum da hanjalan ba adu ga angang no bi chi do pa na mawong ta na tham ba adu pam ngarang na han sui ma pau da khoi u ba phange khoi gi chwa chan pur mai kai gi moi gi pala ga ti ko kamning e ba yum do u da ba tha hom pha re hai na yam khoi du moi gi pala ga ti kamning e cheng nai ni ai nu ngai ba ngam tri hu ji bo akhoi no hona ko nu ngai ba ngam tri ba moi du chahi ka ya dei la ngak pa da maning thong da ba ka ya ma le rang gi ne ba tum na le ho ra ma tum na cha ho ra ba ma cha nga ta ne ba moi na che lai je adoi ta ga di moi na khalang da wa khan de moi na khalang da wa khan do ai thabu nu ngai te hai ka na de adoi wa de adu ga ta bu da bu je ki hai ri ba ji da che ma hai ra ba da adu akhoi na charu manipur kan ba gi da ma ta chara he ma khong jang lai je asida mayam ma che delicate da lai di kwa adu ju ima akhoi ju na cha sing ju yaw ja ge na lak pa do adu pam ai wa khan chum de hai ba di kai no da moi chen ne sai na chalai jak da ba pot ne ba moi a chau ka sang me yang gi chen ne chalai da ba pot ne akhoi gi ma tu chon ma thirak pa adu ne ba mai ma pham ji di phang da ba ya de na ta lak toi ne ba ma pham na phang na bo na ma pham ni lai ba mi sing sa nga jang sa nga da ta lak pa ne ba tai na ba di akhoi gi ma kok sing tai na ga da ba mi hoi ne ba moi ji cheng na ai kha da ba ni ko ai kana da hang mo ba lai ke chen ne da cha na ga da ba pot ne ba chen ne da nang ding ga da moi na ngam mi ai ba ma ta gom akhoi gi mi chou la di la do ma di la roi dra adu la di moi mai thi ba mai pak pa gi moi wa khan khan de matam nu gi nga tang gi sa nga gi wa khan do adu che la ga taw ro ko thabak ne ma ye ki di mi tai akhoi je ha de gi ne la ko ra ma chu yai oi ram da ba chu yai chen ne da cha la ga da ba pot ne ba si gi thabak ti adu nang da bi da mi gi cha lok to mon la cha de hona ba kang gu ne ba moi atra adu di ai ju ja ning de ba do gi wa di yellow mi akhoi di yellow mi oina do mak lai ga da bani akhoi di yellow mi oi ba chung ya roi hai ba sin ai hai jan cookie oina lai ga da bani yellow mi akhoi di yellow mi oina lai ga da bani hai ba sin hai jan cookie sina yellow mi sa ba chung ya roi